ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯠꯂꯪꯕꯤꯒꯤ ꯕꯣꯔ ꯑꯍꯨꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯇꯩ ꯃꯅꯥꯎ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯉꯟꯅ ꯁꯤꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯑꯃꯨꯛ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗꯤ ꯃꯁꯛ ꯊꯤꯕꯤ ꯑꯃꯣꯠꯄꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯃꯤꯠꯂꯪꯕꯤ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯗꯤ ꯃꯤꯠꯂꯪꯕꯤꯗ ꯊꯤꯅ ꯊꯤꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯀꯟꯅ ꯁꯨꯍꯜꯂꯝꯃꯤ, ꯆꯥꯅꯕꯁꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯄꯣꯛꯄꯤ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯛꯁꯨ ꯁꯨꯍꯜꯂꯝꯗꯦ, ꯐꯖꯕ ꯃꯐꯤ ꯃꯔꯣꯜꯁꯨ ꯊꯣꯜꯂꯝꯃꯤ꯫ ꯃꯤꯠꯂꯪꯕꯤ ꯌꯥꯎ ꯁꯦꯟꯕ ꯇꯥꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯕꯛ ꯑꯗꯨꯅ ꯑꯇꯟꯕ ꯄꯣꯛꯍꯜꯂꯝꯗꯦ, ꯊꯕꯛꯇꯨ ꯅꯨꯡꯉꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯝꯍꯥꯡꯗꯨꯗ ꯌꯥꯎꯁꯤꯡꯗꯨ ꯁꯦꯟꯅ ꯍꯤꯊꯔ ꯍꯥꯏꯔꯤꯕ ꯂꯩ ꯑꯗꯨꯁꯨ ꯍꯦꯛꯄ ꯇꯥꯔꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯃꯥꯒꯤ ꯆꯥꯛꯂꯦꯟ ꯑꯣꯏꯅꯕ ꯇꯜꯗ ꯎꯠ ꯆꯥꯏꯁꯤꯜꯂꯒ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯤꯠꯂꯪꯕꯤꯅ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯂꯩꯇꯣꯡ ꯑꯃꯗꯒꯤ ꯍꯤꯊꯔ ꯂꯩꯗꯨ ꯍꯦꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯃꯤꯅꯠꯇ ꯑꯄꯤꯛꯄ ꯃꯤ ꯑꯃ ꯃꯀꯣꯛꯇ ꯇꯨꯄꯤ ꯑꯉꯥꯡꯕ ꯑꯃ ꯎꯞꯂꯒ ꯂꯩꯇꯣꯡꯗꯨꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯌꯨꯝꯊꯛꯇ ꯆꯤꯡꯂꯤꯕꯁꯤ ꯀꯅꯥꯅꯣ?" ꯃꯤꯠꯂꯪꯕꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯑꯩꯗꯤ ꯂꯥꯏꯔꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯏꯃꯥꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯤꯊꯔ ꯂꯩ ꯑꯁꯤ ꯍꯦꯛꯅꯕ ꯍꯥꯏꯔꯛꯄꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯆꯥꯛꯂꯦꯟꯗꯒꯤ ꯈꯔ ꯄꯤꯖꯒꯦ." ꯃꯤ ꯃꯆꯥꯗꯨꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯤꯠꯂꯪꯕꯤꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯇꯜꯗꯨ ꯁꯔꯨꯛ ꯌꯥꯝꯅ ꯄꯤꯔꯝꯃꯤ꯫ ꯇꯜꯗꯨ ꯌꯥꯝꯅ ꯍꯥꯎꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤꯅ ꯌꯥꯝꯅ ꯍꯥꯎꯔꯝꯃꯤ꯫ ꯇꯜꯗꯨ ꯂꯣꯏꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯑꯩꯅ ꯅꯪꯉꯣꯟꯗ ꯕꯣꯔ ꯑꯍꯨꯝ ꯄꯤꯒꯦ꯫ ꯅꯍꯥꯛꯇꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯐꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤꯅ ꯑꯩꯅ ꯅꯪꯒꯤ ꯕꯣꯔꯗꯨ ꯈꯟꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯖꯔꯤꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯑꯣꯏꯒꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯗ ꯅꯪꯒ ꯆꯥꯡꯗꯝꯅꯅꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯑꯅꯤꯁꯨꯕ ꯕꯣꯔꯅ ꯅꯍꯥꯛꯅ ꯌꯥ ꯀꯥꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ ꯑꯃ ꯇꯥꯔꯛꯀꯅꯤ, ꯑꯃꯗꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯌꯥꯝꯅ ꯐꯖꯕ ꯃ꯭ꯌꯨꯖꯤꯛ ꯑꯃꯒꯨꯝ ꯑꯣꯏꯒꯅꯤ꯫ ꯑꯍꯨꯝꯁꯨꯕ ꯕꯣꯔꯅ ꯅꯍꯥꯛ ꯅꯤꯡꯊꯧ ꯑꯃꯗ ꯂꯨꯍꯣꯡꯒꯅꯤ, ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯨꯄꯤ ꯑꯃꯒ ꯄꯤꯒꯅꯤ, ꯅꯍꯥꯛꯅ ꯇꯨꯄꯤꯗꯨ ꯆꯦꯛꯁꯤꯟꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯦꯡꯅꯔꯕꯗꯤ ꯇꯨꯄꯤꯗꯨ ꯎꯞꯂꯕꯗꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯒꯅꯤ." ꯃꯤꯠꯂꯪꯕꯤ ꯃꯤ ꯃꯆꯥꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯌꯥꯎꯁꯤꯡꯗꯨ ꯍꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯗꯤ ꯃꯍꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯃꯁꯛ ꯌꯥꯝꯅ ꯐꯖꯊꯣꯛꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯃꯉꯣꯟꯗ ꯃꯁꯛ ꯌꯥꯝꯅ ꯐꯖꯊꯣꯛꯂꯤꯕꯗꯨ ꯀꯝꯗꯧꯅꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯤꯠꯂꯪꯕꯤꯅ ꯃꯃꯥ ꯄꯣꯛꯇꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯆꯨꯝꯕꯇ ꯉꯥꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯃꯥꯗ ꯃꯥꯅ ꯑꯄꯤꯛꯄ ꯃꯤꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯁꯔꯨꯛ ꯈꯔ ꯄꯤ ꯍꯥꯏꯕꯗꯨꯗꯤ ꯍꯥꯏꯔꯝꯗꯦ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯈꯜꯂꯝꯃꯤ, "ꯀꯅꯥꯒꯨꯝꯕꯅ ꯂꯝꯍꯥꯡꯗꯨꯗ ꯆꯠꯂꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯐꯝꯗꯨꯗ ꯊꯥꯒꯦ, ꯃꯥꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯊꯣꯛꯅꯕ." ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯇꯜ ꯁꯦꯝꯂꯒ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯒ ꯌꯥꯎ ꯁꯦꯟꯕ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯂꯤꯆꯩ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯂꯤꯆꯩ ꯑꯗꯨꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯅꯤ꯫
ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯍꯤꯊꯔ ꯂꯩꯗꯨ ꯍꯦꯛꯄ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯊꯕꯛ ꯁꯨꯕꯒꯤ ꯍꯩꯅꯕꯤꯗꯨ ꯂꯩꯔꯝꯗꯦ꯫ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯂꯩꯔꯒ ꯇꯨꯄꯤ ꯑꯉꯥꯡꯕ ꯎꯞꯄ ꯃꯤ ꯃꯆꯥꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯌꯨꯝꯊꯛꯇ ꯆꯤꯡꯂꯤꯕꯁꯤ ꯀꯅꯥꯅꯅꯣ?" ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯗꯨꯅ ꯅꯉꯣꯟꯗ ꯀꯔꯤ ꯇꯧꯔꯕꯒꯦ?" ꯃꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ, ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯆꯥꯅꯕꯗꯨ ꯈꯔ ꯄꯤꯌꯨ, ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ." ꯃꯆꯥꯅꯨꯄꯤꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯅ ꯆꯥꯅꯕꯁꯤꯒꯤ ꯃꯍꯨꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯒꯦ, ꯅꯪꯅ ꯆꯥꯅꯤꯡꯂꯕꯅꯤꯅ ꯑꯩꯒꯤ ꯂꯤꯆꯩꯁꯤ ꯑꯣꯏꯅ ꯆꯥꯔꯣ." ꯃꯗꯨ ꯍꯥꯏꯔꯒ ꯂꯤꯆꯩꯗꯨꯅ ꯃꯤ ꯃꯆꯥꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯊꯣꯝꯂꯝꯃꯤ꯫ ꯃꯤ ꯃꯆꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯅꯣꯅꯦ, ꯅꯪꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯪꯕ ꯇꯥꯔꯦꯗꯅ꯫ ꯑꯩꯅ ꯅꯉꯣꯟꯗ ꯕꯣꯔ 3 ꯄꯤꯒꯅꯤ, ꯕꯣꯔꯁꯤꯡꯗꯨ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯈꯜꯂꯕꯅꯤ꯫ ꯑꯍꯥꯟꯕꯗ ꯅꯍꯥꯛꯇꯤ ꯅꯁꯛ ꯊꯤ, ꯑꯗꯨꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯑꯣꯏꯔꯣ, ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯅꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯤꯕ ꯂꯩꯔꯣꯏ꯫ ꯃꯊꯪꯗ ꯅꯪꯅ ꯅꯌꯥ ꯀꯥꯊꯣꯛꯄ ꯈꯨꯗꯤꯡꯒꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃꯃꯝ ꯊꯣꯔꯛꯁꯅꯨ, ꯅꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯁꯟ ꯂꯥꯕꯅ ꯈꯣꯡꯕꯗꯧꯅ ꯇꯧꯁꯅꯨ꯫ ꯑꯍꯨꯝꯁꯨꯕꯗ ꯅꯍꯥꯛ ꯁꯥꯊꯤꯕ ꯃꯤꯁꯤꯗ ꯁꯤꯒꯅꯤ." ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯁꯛꯇꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯤꯅ ꯍꯜꯂꯛꯄ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯑꯃꯃꯝ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯉꯥꯡꯂꯛꯄꯗꯨꯁꯨ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯤꯠꯂꯪꯕꯤꯒꯤ ꯃꯧꯄ꯭ꯋꯥꯗꯨ ꯆꯥꯎꯔꯛꯇꯨꯅ ꯊꯕꯛ ꯊꯤꯕ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯍꯥꯛ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯑꯌꯥꯕꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯆꯦꯗꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯊꯣꯛꯂꯝꯕꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯃꯍꯥꯛ ꯀꯔꯤꯒꯤ ꯑꯗꯨꯛ ꯅꯨꯡꯉꯥꯏꯔꯤꯕꯅꯣ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯃꯤꯠꯂꯪꯕꯤꯒꯤ ꯃꯧꯄ꯭ꯋꯥꯅ ꯍꯥꯏꯕꯗꯨ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯐꯖꯕꯗꯨꯒꯤ ꯄꯥꯎꯗꯨ ꯃꯐꯝ ꯁꯤꯟ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯀꯧꯔꯒ ꯃꯍꯥꯛꯅ ꯃꯆꯦꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥꯗꯨꯅ ꯅꯤꯡꯊꯧꯗ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯦꯒꯤ ꯐꯖꯕꯗꯨ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯦꯒꯤ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯤꯠꯂꯪꯕꯤꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦꯗꯨ ꯃꯌꯨꯝ ꯆꯠꯇꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯖꯍꯥꯖ ꯑꯃ ꯄꯤꯔꯝꯃꯤ꯫ ꯖꯍꯥꯖꯇꯨꯗ ꯃꯥꯅ ꯄꯥꯝꯕ ꯄꯨꯝꯅꯃꯛꯇꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯖꯍꯥꯖꯇꯨ ꯃꯌꯨꯝ ꯇꯝꯅ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤꯗꯨꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, "ꯃꯗꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ, ꯑꯩꯅ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯍꯟꯕ ꯌꯥꯍꯜꯂꯣꯏ, ꯃꯍꯥꯛꯄꯨ ꯑꯗꯨꯒꯨꯝꯕ ꯐꯤꯚꯝꯗ ꯌꯧꯍꯟꯕ ꯌꯥꯗꯦ." ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯍꯥꯔꯥꯅꯤꯅ ꯁꯦꯠꯀꯗꯕ ꯐꯤꯖꯣꯜꯒꯨꯝꯕ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯥꯏꯊꯣꯡꯗ ꯐꯖꯈ꯭ꯔꯕ ꯃꯥꯏꯈꯨꯝ ꯑꯃꯁꯨ ꯎꯞꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕꯤ ꯃꯥꯜꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯗ ꯅꯤꯡꯊꯧꯅ ꯃꯥꯒ ꯂꯨꯍꯣꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯥꯏꯈꯨꯝꯗꯨ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥꯗꯨꯅ ꯃꯆꯦꯗꯨꯒ ꯄꯣꯛꯇꯕꯤ ꯃꯆꯜꯗꯨꯒ ꯖꯍꯥꯖꯇꯨꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯄꯣꯛꯇꯕꯤ ꯑꯗꯨꯅ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯦꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯦꯡꯖꯁꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯖꯍꯥꯖꯇꯨꯗ ꯍꯥꯞꯂꯛꯂꯤꯕꯅꯤ꯫ ꯁꯃꯨꯗ꯭ꯔꯗꯨꯗ ꯃꯤꯠꯂꯪꯕꯤꯗꯨꯅ ꯖꯍꯥꯖ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯗꯕꯤ ꯑꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯄꯗꯨ ꯄꯥꯡꯊꯣꯛꯄ ꯑꯣꯏꯅ ꯃꯆꯦꯗꯨꯕꯨ ꯁꯃꯨꯗ꯭ꯔꯗ ꯏꯟꯊꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯁꯨ ꯀꯣꯟꯅ ꯄꯥꯎꯗꯨ ꯈꯪꯂꯛꯄꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ
ꯅꯤꯡꯊꯧꯗꯨꯗꯁꯨ ꯍꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯥꯏꯒꯗꯧꯔꯤꯕꯗꯨ ꯅꯤꯡꯊꯧꯗꯨꯅ ꯊꯥꯖꯕꯤꯔꯣꯏ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛ ꯍꯥꯏꯗꯣꯛꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯆꯜ ꯄꯣꯛꯇꯕꯤ ꯑꯗꯨꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨ ꯑꯍꯥꯟꯕ ꯑꯍꯤꯡꯗꯨꯃꯛꯇꯗ ꯅꯤꯡꯉꯝꯗꯕ ꯄꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯅꯤꯡꯊꯧꯗꯨ ꯀꯥꯗꯨꯗ ꯃꯈꯣꯡ ꯊꯥꯐꯝ ꯂꯩꯔꯝꯗꯦ ꯃꯔꯝꯗꯤ ꯀꯥꯗꯨ ꯍꯪꯉꯣꯏꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯑꯊꯤꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯃꯤꯠꯂꯪꯕꯤꯒꯤ ꯃꯧꯄ꯭ꯋꯥꯗꯨꯕꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯂꯤꯟꯅ ꯄꯤꯛ ꯊꯟꯅ ꯂꯩꯕ ꯀꯣꯝ ꯑꯃꯗ ꯊꯥꯗꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕꯁꯨ ꯉꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤꯅ꯫ ꯑꯁꯣꯝꯗꯅ ꯃꯤꯠꯂꯪꯕꯤꯗꯨꯅ ꯁꯃꯨꯗ꯭ꯔꯗ ꯏꯟꯊꯔꯝꯕꯗꯨꯗ ꯃꯤ ꯃꯆꯥꯗꯨꯅ ꯄꯤꯔꯛꯄ ꯇꯨꯄꯤꯗꯨ ꯎꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯄꯨꯟꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯇꯥꯔꯦ꯫ ꯃꯍꯥꯛ ꯉꯥꯅꯨ ꯑꯃꯗ ꯑꯣꯜꯂꯝꯃꯤ꯫ ꯉꯥꯅꯨ ꯑꯗꯨ ꯖꯍꯥꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯀꯣꯅꯨꯡꯗ ꯌꯧꯔꯛꯂꯝꯃꯤ꯫ ꯉꯥꯅꯨ ꯑꯗꯨꯅ ꯗ꯭ꯔꯦꯟꯗ ꯆꯠꯇꯨꯅ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯍꯨꯏꯗꯨ ꯂꯩꯔꯝꯃꯤ꯫ ꯉꯥꯅꯨ ꯑꯗꯨꯅ ꯍꯨꯏꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ, ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯍꯨꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯤꯠꯂꯪꯕꯤ, ꯅꯪꯒꯤ ꯅꯧꯄ꯭ꯋꯥꯗꯨ ꯂꯤꯟꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯀꯣꯝ ꯑꯃꯗ ꯂꯩꯔꯤ." ꯉꯥꯅꯨꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯐꯠꯇꯕꯤ ꯏꯅꯥꯎꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯍꯨꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯒ ꯂꯩꯔꯤꯕꯅꯤ." ꯉꯥꯅꯨꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯩ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯌꯧꯔꯛꯄꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯈꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯆꯠꯂꯒꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯉꯥꯅꯨꯗꯨ ꯗ꯭ꯔꯦꯟꯗꯨꯗꯒꯤ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯨꯏ ꯑꯗꯨꯒ ꯎꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯏꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ, ꯑꯩꯒꯤ ꯏꯄ꯭ꯋꯥꯗꯨ ꯀꯗꯥꯏꯗ ꯂꯩ? ꯑꯩꯒꯤ ꯐꯠꯇꯕꯤ ꯏꯅꯥꯎꯗꯨꯅ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯍꯨꯏꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯤꯠꯂꯪꯕꯤ, ꯅꯪꯒꯤ ꯅꯅꯥꯎꯗꯨꯅ ꯂꯤꯟꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯀꯣꯝꯗꯨꯗ ꯂꯩꯔꯤ ꯑꯗꯨꯒ ꯐꯠꯇꯕꯤ ꯅꯅꯥꯎ ꯑꯗꯨꯅ ꯅꯤꯡꯊꯧꯒ ꯂꯩꯃꯤꯟꯅꯔꯤ." ꯉꯥꯅꯨꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯩ ꯍꯌꯦꯡꯒ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ." ꯃꯤ ꯀꯌꯥꯅ ꯉꯥꯅꯨ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯉꯥꯅꯨꯗꯨ ꯐꯥꯒꯦ ꯇꯧꯕꯗ ꯉꯥꯅꯨꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯌꯦꯡꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯥꯕ ꯉꯝꯗꯕꯔꯥ ꯌꯦꯡꯅꯁꯤ." ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇ ꯉꯥꯅꯨꯗꯨ ꯗ꯭ꯔꯦꯟꯗꯒꯤ ꯆꯥꯛꯁꯪꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯨꯏꯗꯨꯗ ꯍꯪꯂꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯍꯨꯏ, ꯑꯩꯒꯤ ꯏꯄ꯭ꯋꯥ ꯑꯃꯗꯤ ꯐꯠꯇꯕ ꯏꯅꯥꯎꯗꯨ ꯀꯗꯥꯏꯗ ꯂꯩꯔꯤ?" ꯍꯨꯏ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯃꯤꯠꯂꯪꯕꯤ, ꯅꯪꯒꯤ ꯅꯧꯄ꯭ꯋꯥꯗꯨ ꯂꯤꯟꯒꯤ ꯀꯣꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯒ ꯐꯠꯇꯕꯤ ꯅꯅꯥꯎ ꯑꯗꯨꯅ ꯅꯤꯡꯊꯧꯒ ꯂꯩꯃꯤꯟꯅꯔꯤ." ꯉꯥꯅꯨꯗꯨꯅ ꯃꯈꯥ ꯇꯥꯔꯝꯃꯤ, "ꯑꯩ ꯃꯈꯥ ꯇꯥꯅ ꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ." ꯃꯗꯨ ꯍꯥꯏꯔꯒ ꯉꯥꯅꯨꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯗ꯭ꯔꯦꯟꯗꯨꯒꯤ ꯑꯔꯣꯏꯕꯗ ꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯡꯗꯨꯅ ꯉꯥꯅꯨꯗꯨ ꯐꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯅꯨꯗꯨ ꯐꯥꯔꯒ ꯃꯍꯥꯛꯅ ꯃꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯉꯥꯅꯨꯗꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯗꯨ ꯐꯖꯔꯕ ꯁꯅꯥ ꯃꯆꯨꯒꯤ ꯃꯇꯨ ꯄꯥꯟꯕ ꯉꯥꯅꯨꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯉꯥꯅꯨꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯅꯨꯗꯨ ꯑꯆꯝꯕ ꯉꯥꯅꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯟꯒꯤ ꯀꯣꯝꯗ ꯂꯩꯔꯤꯕ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯃꯆꯦꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯉꯥꯅꯨꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯥꯛꯄꯗꯨ ꯃꯃꯪꯗ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯦꯅ ꯑꯣꯟꯕ ꯉꯥꯅꯨꯗꯨꯒꯤ ꯃꯆꯤꯟꯗꯨ ꯊꯨꯒꯥꯏꯗꯕꯗꯒꯤ ꯃꯍꯥꯛ ꯃꯤ ꯑꯣꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯪꯗꯨ ꯃꯤ ꯑꯃꯗ ꯂꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯅꯤꯡꯊꯧꯗꯨ ꯃꯥꯒꯤ ꯃꯃꯪꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯧꯄ꯭ꯋꯥꯗꯨ ꯀꯣꯝꯗꯨꯗꯒꯤ ꯂꯧꯈꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫
ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯈꯤꯕ ꯃꯆꯦꯗꯨ ꯄꯨꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯃꯧꯄ꯭ꯋꯥ ꯑꯗꯨꯅ ꯉꯥꯅꯨ ꯑꯃꯗꯤ ꯊꯥꯡꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯕꯗꯤ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯥꯅꯨ ꯑꯃꯗꯤ ꯊꯥꯡꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯉꯥꯅꯨ ꯃꯆꯤꯟꯁꯤ ꯀꯛꯊꯠꯂꯒ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯦ꯫ ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯥꯅꯨꯗꯨꯒꯤ ꯃꯆꯤꯟꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯣ, ꯅꯪꯅ ꯑꯩꯒꯤ ꯈꯨꯅꯥꯎꯕꯤ ꯀꯛꯊꯠꯂꯦ꯫ ꯃꯊꯪꯒꯤ ꯃꯤꯀꯨꯞꯇ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯎꯈꯤꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕꯤ ꯃꯆꯦꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯆꯦꯗꯨ ꯅꯤꯡꯊꯧꯗ ꯁꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯅꯥꯎ ꯑꯗꯨꯅ ꯃꯆꯦꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯐꯠꯇꯕꯤ ꯃꯅꯥꯎ ꯑꯗꯨ ꯃꯆꯤꯟ ꯇꯨꯝꯕ ꯀꯌꯥ ꯌꯥꯎꯕ ꯗꯔꯝ ꯑꯃꯗ ꯍꯥꯞꯂꯒ ꯁꯒꯣꯜ 6ꯅ ꯆꯤꯡꯍꯜꯂꯝꯃꯤ꯫ ꯃꯅꯥꯎ ꯄꯣꯛꯃꯤꯟꯅꯗꯕꯤꯗꯨ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯤꯠꯂꯪꯕꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯥꯎ ꯑꯗꯨꯕꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯐꯝ ꯍꯥꯞꯂꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫